ꯏꯃꯥꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄꯥꯕꯁꯤ ꯂꯥꯏ ꯑꯃꯨꯛꯇꯪ ꯁꯝꯃꯤꯟꯅꯔꯒ ꯍꯧꯃꯤꯟꯅꯁꯤ जय श्री कृष्ण चैतन्य प्रभु नित्यानंद श्री अद्वैत गदाधर शिवासादि गौर भक्त वृंद हरे कृष्णा कृष्ण 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 हरे 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 राम 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 हरे हरे जय श्री कृष्ण जय श्री कृष्ण हर हर सरस्वती पुष्पकुंजरी अखोइना मथंग नाइना नारदा पुराना सी पाजरपनी अदो मरक्ता खितंग लेपुबगी पिगनी कोइसिदा अखोइगी अगांगसिंगी स्कूलदा मोय अगांग मसेन नोंमै कापसन्नबगी इंसिडेंट अमा थोक्तना खितंग पाखत्नारुरे अदो जिकांसी नोंमैसी यामना अगांग ओइरबा चही ट्राट्रुक सुबा क्लास 11 दा तंबा अमना ओइ मसेन अगांग मसेन ने कापनारिसिसु अदुना सिगुंबगी वायलेंस से नोंमा नोंमागी अखोइगी पृथ्वीसिदा हेंकलक्पको अदुना वायलेंस सी कमाइना तौरइनो अदगी मसी तौरक्तनबा अखोइ मयाम सी खरा अयिंग इंगना कईगुंबा यानादबा ꯂꯩꯔꯒꯁꯨ ꯏꯪꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯅꯕ ꯉꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯔꯣꯝꯗ ꯆꯪꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯔꯛꯀꯗꯧꯔꯤꯕꯁꯤ ꯌꯒ꯭ꯅ ꯙꯖ ꯍꯥꯏꯕ ꯁꯤꯒꯤ ꯃꯔꯝꯗꯅꯤ ꯌꯥꯝꯅ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯃꯃꯥꯡꯗꯅꯦ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ ꯌꯒ꯭ꯅ ꯙꯖ ꯀꯧꯕ ꯃꯥꯁꯦ ꯅꯨꯃꯤꯠ ꯗꯥꯏꯅꯦꯁꯇꯤꯁꯦ ꯑꯅꯤ ꯈꯥꯏꯗꯣꯛꯑꯦꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯍꯥꯟꯅ ꯇꯝꯖꯈ꯭ꯔꯦ ꯅꯨꯃꯤꯠꯀꯤ ꯅꯤꯡꯊꯧꯔꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯂꯔ ꯗꯥꯏꯅꯦꯁꯇꯤꯁꯦ ꯑꯗꯨꯒ ꯊꯥꯒꯤ ꯗꯥꯏꯅꯦꯁꯇꯤꯁꯤꯒ ꯑꯗꯨꯒ ꯃꯁꯤꯒꯤ ꯌꯒ꯭ꯅ ꯙꯖ ꯍꯥꯏꯁꯤꯅ ꯊꯥꯒꯤ ꯗꯥꯏꯅꯦꯁꯇꯤꯗ ꯄꯣꯛꯄ ꯑꯗꯣ ꯃꯥꯁꯦ ꯌꯥꯝꯅ ꯚꯤꯁꯅꯨ ꯅꯤꯡꯕ ꯅꯤꯡꯊꯧ ꯑꯃꯅꯦ ꯍꯥꯏ ꯑꯗꯨꯒ ꯃꯥꯁꯦ ꯚꯤꯁꯅꯨꯒꯤ ꯇꯦꯝꯄꯜꯁꯤꯡꯁꯦ ꯁꯦꯡꯅ ꯊꯝꯕ ꯅꯨꯡꯇꯤꯒꯤ ꯁꯦꯡꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯤꯡꯊꯧ ꯑꯣꯏꯕ ꯑꯗꯒꯤ ꯇꯦꯝꯄꯜꯁꯤꯗꯩꯁꯤꯗ ꯃꯩ ꯀꯠꯄ ꯃꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩ ꯀꯣ ꯂꯦꯝꯞꯁꯦ ꯁꯤ ꯀꯠꯄ ꯅꯨꯡꯗꯥꯡꯗ ꯑꯗꯒꯤ ꯌꯒ꯭ꯅ ꯙꯖ ꯁꯤꯅꯅꯦ ꯃꯥꯁꯤꯅꯅꯦ ꯚꯤꯁꯅꯨꯒꯤ ꯇꯦꯝꯄꯜ ꯑꯃ ꯇꯨꯔꯦꯟ ꯔꯦꯚꯥ ꯍꯥꯏꯔꯤꯕꯒꯤ ꯇꯣꯔꯕꯥꯟꯁꯤꯗ ꯃꯥꯅ ꯁꯥꯏ ꯍꯥꯏ ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯒꯤ ꯇꯦꯝꯄꯜꯁꯤꯗ ꯌꯥꯝꯅ ꯅꯥꯟꯅ ꯊꯝꯅꯕꯒꯤꯗꯃꯛꯇꯅꯦ ꯅꯨꯡꯇꯤꯒꯤ ꯋꯥꯏ ꯁꯤꯠꯄꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯒꯁꯦ ꯃꯥꯅ ꯂꯣꯏ ꯇꯧꯕ ꯑꯗꯨꯒ ꯊꯥꯡꯃꯩꯁꯦ ꯂꯦꯞꯇꯅ ꯅꯨꯡꯗꯥꯡꯗ ꯀꯠꯄꯒꯤ ꯁꯤꯒꯨꯝꯕꯁꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯁꯦꯟꯕ ꯑꯗꯨꯒ ꯃꯥꯅ ꯃꯗꯨꯗꯩꯗꯨꯗ ꯄ꯭ꯔꯤꯁ ꯑꯃ ꯂꯩ ꯅꯤꯡꯊꯧꯁꯤꯅ ꯃꯥꯒꯤ ꯗꯨꯗ ꯊꯕꯛ ꯑꯣꯏꯅ ꯇꯧꯕ ꯄ꯭ꯔꯤꯁ ꯑꯗꯣ ꯂꯥꯏꯒꯤ ꯁꯦꯕꯥꯔꯤꯁꯦ ꯍꯥꯏꯅ ꯍꯥꯏꯔꯒꯦꯀꯣ ꯃꯥꯁꯦ ꯚꯤꯠꯇ ꯍꯣꯇ꯭ꯔ ꯀꯧꯏ ꯍꯥꯏꯌꯦ ꯃꯥꯅ ꯃꯥꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯃꯁꯨꯃꯥꯏꯅ ꯂꯥꯏꯒꯤ ꯁꯦꯕꯥꯔꯤꯁꯦ ꯑꯗꯒꯤꯗꯤ ꯂꯥꯏꯒꯤ ꯁꯦꯕꯥꯔꯤ ꯚꯤꯠꯇ ꯍꯣꯇ꯭ꯔꯁꯤꯅ ꯅꯤꯡꯊꯧꯁꯤꯗ ꯍꯪꯉꯦ ꯏꯅꯤꯡꯊꯧ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯁ꯭ꯄꯦꯁꯦꯜ ꯏꯟꯁꯇ꯭ꯔꯛꯁꯟꯅꯦꯕ ꯃꯥꯅ ꯄꯤꯔꯤꯁꯦ ꯇꯦꯝꯄꯜꯁꯤ ꯅꯥꯟꯅ ꯊꯝꯒꯗꯕꯅꯤ ꯅꯨꯡꯗꯥꯡꯗ ꯃꯩ ꯑꯃ ꯊꯥꯟꯒꯗꯕꯅꯤ ꯊꯥꯡꯃꯩ ꯑꯃ ꯊꯥꯟꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯅꯤꯡꯊꯧꯁꯤꯒꯤ ꯌꯥꯝꯅ ꯑꯆꯦꯠꯄ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯣꯏꯕ ꯑꯗꯨꯒ ꯑꯇꯩ ꯑꯇꯩꯁꯨ ꯚꯤꯁꯅꯨ ꯂꯥꯠꯄ ꯃꯤꯁꯤꯡꯁꯦ ꯑꯇꯩ ꯑꯇꯩꯁꯨ ꯌꯥꯝꯅ ꯃꯥꯒꯤ ꯔꯤꯆꯨꯋꯦꯜ ꯂꯩ ꯑꯗꯨꯕꯨ ꯑꯅꯤꯁꯤ ꯁꯣꯏꯗꯅꯕ ꯇꯧꯑꯣꯏꯅ ꯍꯥꯏꯔꯤꯁꯦ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯥꯅ ꯍꯪꯉꯛꯑꯦ
adagi yagna dhajasina man haire adudi ai wari ama nangonda lipike ko aina adagi ningthausina masina ne mana mana wari se ningzangi se karigino ga ningthause jatismara ne jatismara se koina hana khangredana magi ahanbagi mapok khangba adugumbagi siddhi nena chahi kayagi mamangda satya yugadane brahmana ama poe hai adugi maming se raivata kauba Ako hoi satya yukta haiba natra ai au amta isau au bibiyu yani satya yukta oiba angang si kari haba brahmana se mai maming se raivata kaweba aduga raivata sinane mase sastra ga se padana tauba aduga masina hekta mayam sigi lai ningba ama oina priest ama oina brahmana ama oina ne mayam gi seba tawbase raibata sinane yamna dumaina tawba seba se tawba adugane mase yamna ne keno su oiba yamna cruel su oi hai raibata se cruel oiba habidi yamna mase phattaba ama su oireba aduga mase pot yonba khotpa su tawi hai adagine masina ne brahmana mana pairoida pot si pai hai adagidi masina magi sigumba phattaba thabak mayam se si mayam tawrakpadagine magi brahmanagi mamana bamaga sangata wami adagi magi marimata singna mase thado ameba magi maram chattuna adagidi raivata se mase upai leitadana mase koicha chatle country ama daina country ama bahau adagi chatla kansida mase yamna ne lairaba anaba na thallaba leibak amadane mase leigidreba adu mana leigidaba se narmada gi turen gi mapanda leigidaba adagidi ngasagi raivati sigi nupi se mai maming se bandhumati kawi hai aduga ne bandhumati se sune yamna phataba nupi ama oiba aduga masina ne machanupa ne danta ketu ko wampo eba ko do machanupa se sune pura papi oireba mana ne brahmana sing se namdana moi ki ne maran mathun sing pura anbiba adayu thaktana adagi ne miyoiba ka se man hatokpa machanupa sina daidi nongma nungdang amatane dandaketi sinane nungdang amada dandaketi hairiba nupa se masai machanupa se masinane Vishnu temple amagi manakta laare aduga mase nungdang se aduda leke na mase khalleba ada manna tummadawbanina magi tumbhamdo kitang sengtokpa nungdangsida aduga mana sengtokpasida ngasagi Vishnu gi temple se sisisu khara sengtokpa yaurureba adubu mana Vishnu temple ni kaina sma lining bagi sengtokpa natena mana sengtoidudi ma tumbagi sengtokpadaneba adoisu mana Vishnu temple do sengtobanina ne adugi action dunane mana tauriba pap mayam se khara ngakpiraga mase punya pireba khara aduna ngasagi dandaketi hairiba papi sinane amukne khara mamna leibaduda mana unana baina masinane amuk mai thaleba adagidi mai thanbasigi action sina amukka magi pap khara amuk kokleba aduga maduda leiba god city god se temple sida la akan sida ne dandaketu se huran bane na mase phara kan mase hatokhieba matam sida adu dandaketu si na mase
punya kharadi magi action khangdana tauruba action do adu taururabanina ne masina ne ngasagi siraba matungda leitraba matungda moigi vimana haiba gari se vimana haiba gari si moigi sarga yogadaba mi da he kharakpa gari neba tigi gari se laaga maase sarga dane direct maase pura kansida maase maduda matam khara leiraba matungdane masina ningthau yagna daja haise si oina mana poglakpaneba akoina ahamba horakpada mana amuk mathangi mathak poglaba matungdadi mase manane nahamuki mapoki kenose ningsangba ngamba jatismara aise oibanina mana ningthau oina su pogle dei mana magi ahan kano previous mapokse ahan banate kari hai last ki mapokse Sidaisida mana tauribadu ningzhangabanina mase handaki mapoksida mase magi ningthauina supoe aduga mana lai ningbasisu ningaga sumain taubadagi aigi mapokse onbani koina khanbadu adugi warini aduga muk yagna dhaja sinanga sagi vita hotra hairiba priest mumana haisina only aina kitang khangdana laigi temple senguba aduga duk thangmai ama thalubado aduduna kayamna aingonda punya pibira inoise anta khallu aduga aina khanga kanda isasena consciously khanga ga aina laigi temple se na thamaga mai katlagadi punya kayamna phangani aigi pap se kokani haido aduneba mana hanga ise aduna aigi damakta di laiba phaba mo oibanina aise jatis maranina aina adu nahamuki mapokta tawgibadu ningsangbagi wani aduna aina yamna sectionna laigi mandir laigi temple se si nana thamba aduga nungdang waram da mai katpase si katlibani aduna nangna hangiba question do answer tawrabra ina hangi adai vitam hotra sinane masina aswari se tabadanga adagi man adu tabadanga padagi ne man henna masina ma ngasagi se vita hotra se ma masamakti prisni dana mase prisidi ma man gi main mathau sina ma laigi seba tawbanina adoisu mana si wari se hana khangamdabdu ado khangdragadi hango haise mayamna khangdradi thizalo khangdre na suppose akoina migi wathi warem tawraga khangdana tawde na khanbadu duna taba khangdragadi munna question je hangagadi adum achumba che thogleba ado mana khangdabadu maning thawduda hangamnina khangena khangaganduda mase mana seba tawbudude ena my devotion se hengto tanane aduda vishnu se mase ninge adaidi mana haise miyoiba mana akoina life sida yamna nungaitana leirise si nungaitaba sidagi hengkatlaga overcome tawge haidi vishnu ningu vishnu sina vishnu ki lambi sina taba tai lambi leite punya si phang base vishnu ninga kanda phangi aduga vishnu ningba devotee se haibadi vishnu bu ningzaba mi atai sigi akoina seba tawragadi akoigi akoigine ipa ipu singne 21 aidi kumathoi ko ipa ipu generation 21 se moise sarga kabanga meba nangi action duna aduna ishorga lakshmi habadi akoigi goddess of wealth ko moise
Vishnubu ningba mafamduda moise dum lei haiba. Aduna akoina basil haibadi akoi tulsi se katpa simasu yamna blessing lei adagi salagrama Vishnu gi image lei ba imung si yamna mangon chen ba imung ni en haire. Makata na Sudharma ga manvantaraska Indrasina Brihaspati sida hange. Brihaspati si kanoni na ngasai ki Brihaspati sina devata gi oja oibaduse. Koina Brihaspati aise guru waina kauri seima. Koina masiki maramda kitang koina astrology ki matang da kitang hana pamina kredana. Mase dev guru haise lai mayam gi oja guru oiba. Aduga koina graha gi de yenga agana ngasai ki Jupiter haido. Sisi magi deity ne magi lai oiba. Okay. Adagi aduna Indra sinane Brihaspati sida chatle lai ge oja sida hange aduga mana hange ba. Aina lai mayam se manbantara daina manbantara ba honge hai adu moigi maming singsi hana palamba lai gi maming singsi amta haibiyu aina hange Indra sina adagidi Brihaspati sina haire aidi yamna ahan oidri aduna nangna hangaiba question se sigi answer se ai khangdre adubu yamna ne sengaba sudharma kauba ma leibani madi toina khangbani aduna aina khanbada nangna hangiba question se ma khangamgadawo male akhoi chatlaga hangminarura se nane atai laiga Indraga dagi Brihaspati ga moise punnane Sudharma se gi mayumda lae aduga Sudharma se da khoiramme mangonda worship taure aduga Indra sina hange amukta haibiyu masigi knowledge se amta haibiyu aina haire adaidi mana hangi nangna si asi amna singi se mayamda yamna donation tau kibagira natragana yamna yagna panthok kibagira natragana tritha daga yamna chatpagira natragana tapasya yam taubagira aduga nangi knowledge asyam lairi kamai lairi no adugi mathaktu dane amuk manbantara mayam laibasigi maramda su hena haibiyu wena moisina khoiramaga hange dagidi hangaba batung sita Sudhar mana haire aina manbantara mayam sigi maramda hairage ko 14 era tara mari lay Brahmagi nongmada aduna era amana ne manu amana rule tawi aduna lai singsi manbantara amaga se hongi moina hongaba matamda aduga title of Indra se matamdu da title Indra gi title se aduda hongi haiba habadi mana haidu Indra haise title ne ba adu Indra oira iba lai se adudi different oigadoine ba adagidi maduda panba manu adagi Brahma ka haise moi mathang moi sidi title ngatane haiba aduna khwaigi ahamba manu se Swayambhuva kawe hai adagine adugi matamduda panba lai singsina yamas oiba aduga Indra sina Sachipati kawe hai adagi
ꯑꯅꯤꯁꯨꯕ ꯃꯥꯅꯨꯁꯤꯅꯅꯦ ꯁ꯭ꯋꯔꯣꯆꯤꯁꯥ ꯀꯧꯋꯦ ꯍꯥꯏ ꯑꯗꯨꯒ ꯂꯥꯏꯁꯤꯡꯁꯤꯅ ꯄꯔꯕꯇꯥꯁ ꯀꯧꯏ ꯄꯔꯕꯇꯥꯁꯀ ꯇꯨꯁꯤꯇꯥꯁꯀ ꯀꯧꯋꯦ ꯑꯗꯨꯒ ꯏꯟꯗ꯭ꯔꯁꯤꯅ ꯕꯤꯄꯁꯆꯤꯇꯥ ꯀꯧꯋꯦ ꯍꯥꯏ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕ ꯃꯥꯅꯨꯁꯤꯅ ꯎꯠꯇꯃꯥ ꯀꯧꯏ ꯂꯥꯏꯁꯤꯡꯁꯤꯅ ꯁꯨꯙꯥꯃꯥ ꯁꯇ꯭ꯌ ꯁꯤꯚꯁ ꯄ꯭ꯔꯇꯥꯗꯥꯅꯁ ꯑꯗꯨꯒ ꯏꯟꯗ꯭ꯔꯁꯤꯅ ꯁꯨꯁꯟꯇꯤ ꯀꯧꯏ ꯃꯔꯤꯁꯨꯕ ꯃꯥꯅꯨꯁꯤꯅ ꯇꯃꯁ ꯀꯧꯏ ꯂꯥꯏꯁꯤꯡꯁꯤꯅ ꯁꯨꯔꯨꯄꯥꯁ ꯍꯥꯔꯤꯁ ꯁꯨꯛꯇꯥꯁ ꯁꯨꯗꯤꯁ ꯑꯗꯨꯒ ꯏꯟꯗ꯭ꯔꯁꯤꯅ ꯁꯤꯕꯤ ꯀꯧꯏ ꯃꯉꯥꯁꯨꯕ ꯃꯥꯅꯨꯁꯤꯅ ꯔꯥꯏꯚꯠꯇ ꯀꯧꯏ ꯂꯥꯏꯁꯤꯡꯁꯤꯅ ꯑꯃꯤꯇꯥꯚꯥꯁ ꯀꯧꯏ ꯏꯟꯗ꯭ꯔꯁꯤꯅ ꯔꯤꯕꯨ ꯀꯧꯏ ꯇꯔꯨꯛꯁꯨꯕ ꯃꯥꯅꯨꯁꯤꯅ ꯆꯛꯁꯨꯁꯥ ꯀꯧꯏ ꯂꯥꯏꯁꯤꯅ ꯑꯙ꯭ꯌꯥꯁ ꯀꯧꯏ ꯑꯗꯨꯒ ꯏꯟꯗ꯭ꯔꯁꯤꯅ ꯃꯥꯅꯣ ꯖꯥꯚꯥ ꯀꯧꯏ ꯇꯔꯦꯠꯁꯨꯕ ꯃꯥꯅꯨꯁꯤꯅ ꯚꯠꯇ ꯀꯧꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯟꯕꯟꯇꯔꯥꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯟꯕꯟꯇꯔꯥꯁꯤꯅꯤ ꯂꯥꯏꯁꯤꯅ ꯑꯗꯤꯇ꯭ꯌ ꯚꯥꯁꯨ ꯑꯦꯟ ꯔꯨꯗ꯭ꯔ ꯀꯧꯏ ꯑꯗꯨꯒ ꯏꯟꯗ꯭ꯔꯁꯤꯅ ꯄꯨꯔꯟꯗꯔꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯔꯦꯠ ꯃꯟꯕꯟꯇꯔꯥ ꯑꯃꯒ ꯂꯥꯛꯈꯤꯅꯤ ꯃꯥꯒꯤ ꯗꯤꯁꯇ꯭ꯔꯛꯁꯟꯁꯦ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯏ ꯑꯗꯩ ꯅꯤꯄꯥꯟꯁꯨꯕ ꯃꯥꯅꯨꯁꯦ ꯁꯨꯔꯤꯌ ꯁꯕꯔꯅꯤ ꯀꯧꯒꯅꯤ ꯑꯗꯨꯒ ꯂꯥꯏꯁꯤꯅ ꯁꯨꯇꯥꯄꯥꯁ ꯏꯟꯗ꯭ꯔꯁꯤꯅ ꯚꯥꯂꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯥꯄꯟꯁꯨꯕ ꯃꯥꯅꯨꯁꯤꯅ ꯗꯛꯁ ꯁꯥꯚꯥꯔꯅꯤ ꯑꯗꯨꯒ ꯂꯥꯏꯁꯤꯅ ꯄꯔꯕꯇꯥꯁ ꯏꯟꯗ꯭ꯔꯁꯤꯅ ꯑꯗꯚꯨꯇ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯦ ꯇꯔꯥꯁꯨꯕ ꯃꯥꯅꯨꯁꯤꯅ ꯕ꯭ꯔꯍ꯭ꯃ ꯁ꯭ꯋꯚꯥꯔꯅꯤ ꯀꯧꯒꯅꯤ ꯑꯗꯨꯒ ꯂꯥꯏꯁꯤꯅ ꯚꯥꯃꯅꯥꯁ ꯏꯟꯗ꯭ꯔꯁꯤꯅ ꯁꯥꯟꯇꯤ ꯇꯔꯥꯃꯥꯊꯣꯏꯁꯨꯕ ꯃꯥꯅꯨꯁꯤꯅ ꯙꯔꯃ ꯁꯥꯚꯥꯔꯅꯤ ꯂꯥꯏꯁꯤꯅ ꯕꯤꯍꯟ ꯀꯥꯃꯥꯁ ꯏꯟꯗ꯭ꯔꯁꯤꯅ ꯚ꯭ꯔꯤꯁꯥ ꯀꯧꯒꯅꯤ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯇꯔꯥꯅꯤꯊꯣꯏꯁꯨꯕ ꯃꯥꯅꯨꯁꯤꯅ ꯔꯨꯗ꯭ꯔ ꯁꯚꯥꯔꯅꯤ ꯂꯥꯏꯁꯤꯅ ꯍꯔꯤꯇꯥꯁ ꯏꯟꯗ꯭ꯔꯁꯤꯅ ꯔꯤꯇꯥꯙꯥꯃ ꯇꯔꯥꯍꯨꯝꯗꯣꯏꯁꯨꯕ ꯃꯥꯅꯨꯁꯤꯅ ꯔꯥꯎꯆꯤꯌꯥ ꯂꯥꯏꯁꯤꯅ ꯁꯨꯇ꯭ꯔꯃꯥꯁ ꯏꯟꯗ꯭ꯔꯁꯤꯅ ꯗꯤꯚꯥꯁꯄꯇꯤ ꯇꯔꯥꯃꯔꯤꯁꯨꯕ ꯃꯥꯅꯨꯁꯤꯅ ꯚꯥꯎꯇꯤꯌꯥ ꯂꯥꯏꯁꯤꯅ ꯆꯛꯁꯨꯁꯥꯁ ꯏꯟꯗ꯭ꯔꯁꯤꯅ ꯁꯨꯆꯤ ꯀꯧꯒꯅꯤꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯄꯨꯔꯥꯅꯥꯁꯤꯅꯅꯦ ꯇꯔꯥꯃꯔꯤꯁꯨꯕ ꯃꯟꯕꯟꯇꯔꯥ ꯂꯩ ꯍꯥꯏꯁꯦ ꯁꯤꯃꯗꯤ ꯂꯣꯏꯅꯃꯛ ꯌꯥꯅꯩ ꯑꯗꯨꯒ ꯂꯥꯏꯒ ꯏꯟꯗ꯭ꯔꯒꯤ ꯇꯥꯏꯇꯜꯁꯦ ꯃꯣꯏꯁꯦ ꯇꯥꯏꯇꯜꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯃꯤꯡꯁꯦ ꯍꯣꯡꯉꯤ ꯃꯟꯕꯟꯇꯔꯥ ꯑꯃꯃꯝꯗꯒꯤ ꯍꯣꯡꯉꯤ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯅꯩ ꯑꯗꯨꯕꯨ ꯇꯔꯥꯃꯔꯤꯁꯨꯕ ꯃꯟꯕꯟꯇꯔꯥꯁꯤ ꯄꯨꯔꯥꯅꯥ ꯑꯃꯒ ꯈꯦꯟꯅꯅꯗꯤ ꯈꯤꯇꯪ ꯅꯩꯅꯕ ꯎꯏ ꯑꯗꯨꯅ ꯂꯥꯏꯒ ꯏꯟꯗ꯭ꯔꯒꯤ ꯃꯃꯤꯡꯗꯣ ꯑꯗꯨꯁꯨ ꯈꯔ ꯈꯦꯟꯅꯕ ꯑꯗꯨꯅ ꯁꯤꯗ ꯄꯤꯔꯤꯕ ꯂꯤꯁꯁꯤ ꯑꯇꯩꯒꯤ ꯄꯨꯔꯥꯅꯥꯒ ꯆꯞ ꯃꯥꯟꯅꯕꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯃꯥꯅ ꯅꯣꯠ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯨꯙꯔꯃꯅ ꯃꯥꯅ ꯍꯥꯏ ꯑꯩꯅ ꯄꯨꯅ꯭ꯌ ꯐꯪꯕꯁꯤꯒꯤ ꯃꯔꯝꯁꯦ ꯁꯤꯒꯤ ꯁꯣꯔꯁꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯥꯁꯦ ꯚꯜꯆꯔ ꯑꯃ ꯑꯣꯏꯔꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯚꯜꯆꯔ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯃꯥꯁꯤꯅ ꯅꯣꯡꯃ ꯃꯥꯁꯦ ꯕꯤꯁꯅꯨꯒꯤ ꯇꯦꯝꯄꯜꯒꯤ ꯋꯥꯜꯗꯨꯗ ꯐꯝꯕ ꯑꯗꯩꯗꯨꯗ ꯁꯗꯥꯟꯕ ꯑꯃꯅꯅꯦ ꯃꯥꯁꯦ ꯇꯦꯟꯅ ꯀꯥꯞꯄ ꯀꯥꯟꯗ ꯃꯥꯒꯤ ꯁꯤꯔꯕ ꯚꯜꯆꯔꯒꯤ ꯎꯆꯦꯛꯁꯦ ꯃꯥ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣ ꯒ꯭ꯔꯥꯎꯟꯗ ꯃꯥꯁꯦ ꯇꯥꯔꯀꯥꯟꯁꯤꯗꯅꯦ ꯍꯨꯏꯁꯤꯅ ꯃꯥꯁꯦ ꯄꯨꯔꯀꯥꯟꯗꯨꯗ ꯍꯨꯏ ꯑꯇꯩ ꯃꯌꯥꯝꯅ ꯇꯥꯟꯅꯕ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯑꯗꯒꯤ ꯍꯨꯏꯁꯤꯅꯅꯦ ꯍꯧꯖꯤꯛꯀꯤ ꯇꯦꯝꯄꯜꯁꯤꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯕꯅꯤꯅ ꯍꯨꯏꯁꯤꯅ ꯃꯥꯁꯦ ꯄꯨꯔꯀꯥꯟꯗꯨꯗ ꯇꯦꯝꯄꯜꯁꯤ ꯀꯣꯏꯔꯦꯕ ꯑꯗꯨ ꯀꯣꯏꯕꯗꯣ ꯑꯗꯨꯗꯨꯅꯅꯦ ꯃꯥꯁꯦ ꯉꯁꯥꯏꯒꯤ
illusion akoina mana kemta khangdana laigi maramda khangdana mammaga leirambase adudagi mana temple koiru baduna ne koi bai di akoina circle tawbase si sina mai punya phanga ini aduni aigi secret se namasina hairaga indra sina adu taraba matungda indra se amu mase Vishnu ningen hai ko adagi akoina yuga gi matang se adum akoi nainakre adubu ngasagi muni miyam sina sutta sita haire moina ahambadanina akoina wari sahurakpada muni miyam se laakanda sutta da purana Narada Purana gi wari lipiyo ina haigibadu adaida man haire akoi loinama gyan tare yam nungaire adu akoi last ki final question amtanga hangjage in hai adagidi yuga singse yuga mari leibase sigi maramda duga moigi characteristics se karino ise simtanga haibiramo in hai adai sutta sena makata na haire yuga mari lei aduda satya yuga natragana krita yuga kawi treta yuga kaubama dwapara yuga kaubama kali yuga kaubama adu yuga mari se sisina mahayuga ama aina su kawi aduga mahayuga sina 12,000 years laigi 12,000 years ama chatli adu satya yuga sidadi dharma se atum leiba aduga dharma se yam chauna yamna kanna leiba kanna ngakpa aduga mayam pumnamaksina achumba chatpa laidawna aduna magi poglakpada magi mathau pirakpado adudu chatpa aduga mayamsi Vishnu ningba adagi meditation tauba aduga yamna koina ashramas mari pirakpado adugi law du yam kanna ngakna vedasi parakanda maina chatpa matam oiba adagi treta yuga sidanane miyoibagi awabase henkalakpa aduga dharma se matam aidi hujiki treta yuga sida adum kharadi chatpa adumaina chatpa matam oiba adubu treta yuga sida nemba miyoibana awaba hauraise adagidi ahum subagi ngasagi dwapara yuga sidanane ngasagi dharma se dharma si मासे mayeng taba haureeba dharma se mutlaqadaureeba aduga vedas se vedas paabase Veda haba vedas paabasi kaino tauba mi khudingmakta phangaktreba magi knowledge se ko aduna mi khudingmakta phangaktre aduna moise machin thiba adagi asauba nungsinadaba sisene henkaleba ko sigi dwapara yuga sida adagidi yagna gumba lai khurambagi thabak taubase sisune hanadi akoina ishwarningbagi tauramba adubu sigi matam sidadine dwapara yuga sidane yagna ga taubase magi kenoma phangnanaba amagi taubo oramba manane ICPBU oina kenoma phangnabagi atumaina expectations se adugumbagi leiba duda yagna se tauba dagi kali yuga se sisina khwaidagi ngasagi yuga mari sida khwaidagi kaino tauba yuga neba fattaba yuga khwaidagi fattaba oiraba yuga masigi matam sidadine achumba chatpa mi haise yamnane wana phangi hai aduga yagna ga sidine yagna taubaga se kaino yamna kaino to yamna rare oiraba ado masigi matam sida chatlisina karino igane
jealousy, vanity, nungsinadaba sisina yam common oirebako aduga miyoibase matam sida hujiki kali yuga sidane yam kuina su hingdreba adagidi brahmana sing sisune vedas ka pabase tu eba Alexa stop vedas ka pabase moise tu le eba adagidi ningthau singse sisina ne phattaba ningthau oireba moise duga moisina karino ningthau haisidi prajabu panbanidana adudane ningthau singse yamna obsessive oiragane moina karidana obsession oirise moigine ina khunaba paisa nungsa accumulate taunaba adomdo ina moi wakhanse thadara leigreba aduga ningthau leibagi meaning leiraktreba mana prajado pandrabanina magi matomdagi oina wealth se accumulate tauna bokhona rabanina adagi sigi matam sidadine magi chariot kyam lei adagi sagon kyam lei samu kyam lei haisina ningthau oire haibadi akhoi ki londa hujik haragati kyamna ina khunge do ina khunba mi sina ningthau oireba adagi brahmana sing sinane Sudra singi slave oireeba manai oireeba brahmana sing sina amuk moisi phattaba lambiromda chalaga moisina ataidagi pot chaise kamaina lau sige na moise maina moi wakhanse thadaba hore macha nupana mapa nungsidre student singna magi oja nungsidre nupi singna mai nupado nungsidre adagi mi singse ngaga mitka chare adagi moi kano turien gi toraban sidaga se chan na pagi thare adagi sanze moina ne moina sanze nungsina moina san yo ise karigino araga ma sangom pibagi dang oina yo eba sangom do oina urakanda adagidi ne lining ba missing sidine nungsibidre lining ba missing angau tare adagi kali yug sidadine kali yug se loiramdai dane Vishnu je kanano ise khangdreba sumai sum tawrakpadagi adagi magi phattaba mayam sina ngasai akoina hairaidana migi lifespan se sum kano tawre chaba thakpa adagi bhakti ge se sum mutsale dana adugane hujiki kali yuki loiramdai sidadine miyoibagi punsi se chahi tratruk phaudang hengi kichadraima adugane masinane hujiki phattaba sine takali yuk se rule tawre adaga kali yuk sidane kitang afaba kitang tawbasinane punya se yam phangeba kaigino ga matam sidadi afaba kai se kem tawdrabanina aduna punya se ahanbada chahi tara mukka chang na satya yuktane chahi tara changa kanda punya phangba thabak se Treta yuktane chahi ama tawbada phange aduga dwaipara yuktana tha ama tawbada phange adu kali yuktadi noma khatang tawbasina phange ba aidi asuki matik saithara abanina matamdudadi afabase uraktrabanina adugi magi percentage adagi kano do pibagi wane aduna punya si akoina lining ba adagi kathokpa sumaina tawbasi akoina Vishnu gi maming solaba kanda dumaina phangba aduga mayam na
salvation si Kali Yuga dadi Vishnu sineba salvation se aduna Sutta magi ngasagi akwai sida paragraph ama khatangai sale sina loisanjarani sutta sina akwai mayam sida haire ai Narada Purana pabasi loisinjare aduna masidi yamna aruba lairikni lairik sida yamna kitang bu paba kitang bu tajaba phangagadi maya tajariba midugi pap koi aduga pabase masi pabasi na yagna taubaga manana adumaina punya phangi adubu aduga yumda akoina sigumba larikse thammagadi phattaba bhut pret adu changba ngamde adugumba yumdudadi bhut pret sina avoid tawi aduga yumduda huranba chinthiba adugumba taude aduna akoina Purana se ayukta kumathoi sloka kumathoi pau haina moina recommend tawi Narada Purana si loisan lisi atai Purana da kainona atai Purana singda sutta si mana Narada Purana se haibi bekidamakta yamna thagatli aduna hairi mayamna sutta hairi se koida takpiramisi nungtigi ayukta kunmathoi kaplet lariksidagi pawaina haibani adubu masigi warisida interest leiragadi adomsu soidana Purana si pabiyu hairaga larga si loisanjari ngasigidi akoi Narada Purana si paba loiminare aduga mathangda akoi Purana amamuk paikhatjaraga amuk image ibanina nainaraga pajarake ngasigidi loisinjaraga imadudi loisinminarasiko Hare Krishna. Jai Shri Krishna koi munna kuramjari Hare Ram 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 Hare Hare Krishna 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 Hare Jai Hari Om.